ꯄꯥꯛ ꯑꯣꯏꯔꯣꯏ ꯌꯦꯡꯉꯣꯅꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯥꯗ ꯃꯇꯨꯝ ꯑꯃ ꯂꯥꯛꯏꯁꯦ ꯑꯅꯤ ꯁꯨꯔꯦꯕ ꯄꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯆꯩ ꯌꯨꯡꯉꯤ ꯀꯥꯟꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯔꯣꯝꯗꯕꯨ ꯈꯔ ꯋꯥꯡꯉꯦ ꯍꯟꯗꯛꯀꯤꯁꯤꯅ ꯃꯃꯥꯡꯒꯤꯗꯨꯅ ꯌꯧꯔꯦ ꯌꯦꯡꯉꯣ ꯀꯩꯅꯣꯗꯤ ꯈꯪꯗꯦꯕ ꯄꯣꯠꯁꯦ ꯁꯥꯡꯉꯦ ꯀꯦꯃꯦꯔꯥ ꯃꯥꯟꯗ꯭ꯔꯣ ꯏꯕꯥ ꯌꯦꯡꯉꯣ ꯃꯃꯥꯡ ꯊꯦꯠꯂꯤꯁꯤ ꯌꯦꯡꯉꯣ ꯀꯦꯃꯦꯔꯥ ꯃꯥꯟꯗ꯭ꯔꯣ ꯃꯃꯥꯡ ꯑꯁ ꯍꯟꯗꯛꯀꯤꯁꯤꯅ ꯈꯔ ꯋꯥꯡꯉꯦ ꯐꯖꯅ ꯋꯥꯡꯉꯦꯕꯣ ꯀꯦꯃꯦꯔꯥ ꯆꯤꯡꯏꯟꯕꯁꯨ ꯌꯥꯗꯦ ꯂꯥꯏꯠꯁꯨ ꯊꯥ ꯍꯩꯇꯦꯅꯦ ꯑꯁ ꯀꯦꯃꯦꯔꯥ ꯃꯥꯜꯂꯦꯕꯣ ꯁꯤꯗꯤꯕꯣ ꯐꯅ ꯋꯥꯡꯉꯦꯕ ꯁꯤꯗꯤꯕꯣ ꯃꯃꯥꯡꯒꯤꯗ ꯈꯔ ꯇꯦꯟꯗ꯭ꯔꯣ ꯇꯣ ꯁꯤꯗꯤ ꯐꯅ ꯋꯥꯡꯈ꯭ꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥꯕꯨ ꯇꯥꯔꯛꯑꯦꯕ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯄꯣꯠꯁꯦ ꯑꯅꯤ ꯁꯨꯔꯦꯕ ꯁꯤꯒ ꯑꯁꯤ ꯑꯃ ꯀꯔꯤ ꯄꯣꯠꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯁꯇꯦꯟꯅꯤꯡ ꯑꯩꯈꯣꯏ ꯈꯔ ꯍꯟꯗꯣꯛꯅꯕ ꯀꯩꯅꯣ ꯁꯤꯕꯨ ꯇꯧꯔꯤꯁꯦ ꯑꯥꯒꯤ ꯆꯤꯡ ꯋꯥꯏꯁꯤꯗꯅꯦ ꯊꯥꯒꯠꯂꯛꯏꯁꯦ ꯌꯦꯡꯉꯣꯅꯦ ꯄꯣꯠꯁꯦ ꯄꯦꯔꯥꯖꯨꯠꯀꯤ ꯇꯥꯏꯞꯇ ꯃꯊꯛꯀꯤꯗ ꯈꯔ ꯇꯧꯔꯤꯕ ꯑꯗꯨꯒꯅꯦ ꯄꯥꯏꯔ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤꯗꯨꯅ ꯑꯃꯨꯛ ꯑꯁ꯭ꯋꯥꯏꯁꯤꯗ ꯄꯥꯏꯔ ꯆꯠꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯄꯥ ꯌꯧꯔꯛꯑꯦꯅꯦꯍꯦ ꯐꯖꯅ ꯌꯦꯡꯉꯣꯏ ꯇꯥꯔꯛꯄ꯭ꯔꯥ ꯑꯗꯣ ꯎꯕꯨꯛꯀꯤ ꯃꯄꯥ ꯌꯧꯈ꯭ꯔꯦ ꯍꯣꯏ ꯊꯥꯗꯔꯛꯄ ꯌꯦꯡꯉꯣ ꯏꯍꯦꯅ ꯊꯥꯗꯔꯛꯑꯗꯤꯕ ꯖꯨꯝ ꯇꯧꯕꯁꯦ ꯐꯖꯅ ꯁꯦꯡꯅ ꯎꯗꯤꯌꯦ ꯑꯇꯩꯗꯤ ꯄꯥꯏꯔꯛꯇ ꯃꯥꯜꯂꯦ ꯇꯞꯅꯅꯤ ꯄꯥꯏꯔꯛꯏꯁꯦ ꯒꯦꯞ ꯌꯥꯝ ꯀꯟꯅ ꯂꯩꯅꯗꯦꯕ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯐꯣꯟꯗꯨꯗꯤ ꯐꯖꯅ ꯁꯦꯡꯅ ꯎꯗ꯭ꯔꯦꯗ ꯄꯤꯛꯑꯦꯗ ꯋꯥꯏꯗ ꯂꯩꯁꯦ ꯁꯤ ꯈꯨꯠ ꯃꯇꯣꯟ ꯋꯥꯏꯁꯦ ꯂꯩꯁꯤꯅꯦ ꯄꯥꯏꯔꯤꯁꯦ ꯄꯥꯏꯊꯈ꯭ꯔꯦ ꯑꯃꯁꯨ ꯄꯥꯏꯔꯛꯄꯅꯦ ꯈꯔ ꯋꯥꯡꯅ ꯑꯃ ꯑꯁꯤꯗꯤ ꯋꯥꯡꯉꯦ ꯊꯥꯗꯣꯔꯛꯈꯤꯗ꯭ꯔꯦ ꯕꯦꯔꯥꯅꯤ ꯇꯧꯔꯤ ꯃꯑꯣꯡ ꯀꯥꯏ ꯌꯧꯔꯦ ꯂꯩꯔꯦ ꯑꯥꯗ ꯂꯩꯔꯦ ꯑꯅꯤ ꯁꯨꯔꯦ 아도 매면 빨리 또. 아도 매면 빨리 또. 나때. 아도 빨리 시 오게 들었니 또. 아도 매면 빨리죠. 그이 눈이 강디시. 그 두껍다 매면 빨리죠. 따이. ngahak thawak sudabi ngahak jingnagi jang anda kata kiji pana wang anda kiji de yongo tamde asam nakanda matai da ani mere ata idi pulap ne pari je to asam nakanda ada ji pare ꯑꯇꯩꯗꯤ ꯇꯣ ꯂꯩꯔꯦ ꯇꯣ ꯑꯁꯤꯗꯤ ꯐꯅ ꯌꯥꯝꯃꯦ ꯑꯁꯤꯗꯤ ꯐꯅ ꯋꯥꯡꯈ꯭ꯔꯦ ꯃꯊꯛꯇꯅꯤ ꯁꯤꯗꯤ ꯁꯨꯃꯤꯠ ꯊꯛꯀꯠꯂꯦ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯇꯣ ꯑꯁꯤꯗ ꯑꯅꯤ ꯑꯃ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯥꯗ ꯑꯃ ꯄꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯑꯁ꯭ꯋꯥꯏꯁꯤꯗꯤ ꯐꯅ ꯌꯥꯝꯈ꯭ꯔꯦ ꯑꯁ꯭ꯋꯥꯏꯁꯤꯗꯤ 30 ꯈꯤꯇꯪ ꯍꯦꯟꯅ ꯄꯥꯏꯔꯦꯅ ꯁꯤꯗꯤ ꯐꯅ ꯋꯥꯡꯅ ꯄꯥꯏꯈ꯭ꯔꯦ ꯀꯥꯏꯋꯥꯏ ꯇꯥꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯗꯤ ꯇꯥꯗꯦ ꯑꯁ ꯌꯨꯝꯗ ꯐꯣꯟ ꯇꯧꯅꯒꯤꯕꯅ ꯐꯩ ꯍꯥ ꯃꯣꯏ ꯎꯔꯣꯏꯗ ꯁꯨꯝ ꯊꯛꯀꯠꯂꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦꯕ ꯁꯨꯝ ꯊꯛꯀꯠꯂꯦ 박사우네. 뭐 찡놈에 다다랐거든 저 은이 이렇게 이제 Mày tự nhiên cái ông sinh như nó yên có biết sao bạc thân nào
bữa cài quạt nó nhiều nó đi này ai phone itu u gitu ini bang Siapa yang keluar ni? Siapa keluar ni?